Mahana Heidi, formula no one was a tignari, Adubu Hardina Heidi, Nangi formula no but Ainakaya Khwaidagi. Aina Pam Liberty, formula Adubu, Summi Hidana props to Aduni, Haripa Wapamasi Ibanina, Narang Supazana Gyantana Janagrabani Heidi. Ramanujana, Masi Asumba, formulani Nangna Mutung Jingbi Heidi, Hardina, Nangna Summi Hari Hector Sumunate, Maduke props Puraga La O Heidi. Matamasida Ramanuzan Wakan Yamanungaramde, Man Heidi, Sar Nangnadi, Agi formula sing a sibo, Pongbi Gani, Harak Padagi, Yamalama in a lakiban. Asumna Haramaga Mahakusat Kri. Mahan Hexat Hivaga, Hardina, Ramanuzangi formula adu Yanglami, Matamasida Maki assistance na, Madubu Karigi formula do hang. Hardina Heidi, Masidi partition formula ni. Partition hybrid any number amabu, Tongan Masing Sinaraga, Tingsinavi Mong the Itopadun. Kudamoin Hyrabada, poor hybrid number say Equina, 1 plus 1 plus 1 plus 1 Hine either side, Natragana 3 plus 1, 2 plus 2, 2 plus 1 plus 1 plus 1. Natraga, poor hydron Evajai, hybrid partition of 4 equal to 5 hybrid. Asumna, number say 100 oirabody, partition of 100 equal to 20 lakh 4,226 oigan hide. Hariba 100 ki partition asi measure make mohal hariba oza sina 100 po, Tongan number Sinaduna, Tingshinabagi Mong the Amom the Itokuna Putokiban. Mahana Madubu, Putona Bohona with the Hapta Amasanki. Adubu, Ramanuzana di any number Amagi, partition Putokna formula Amani Haduna Putoroli, Hariba Pomla say Hardinasu, Mamana Putokna Bohona Krabani. Adubu Mahana, Oitoklero the Bakana Amatan Putopangam Lero the formula Amani Haduna to Krabani, Adubu Ramanuzana Pomla say Putropo over the Mahak the Yamna. Asumna, Ramanuzana, Mamang the Hardy the Piramba formula Ama, Sumi Haduna would never get a mock prop Yamna Kanatorum. Class ngay matam da so handak ti mahakna tuminna mahaki proof adu khakka tawdon leram asumna ahingi matam yawrabada mahakna summi haduna proof tawbolorba angka khara hardi ge manakta puduna laglam matam asida bentar na hardi da haidi nangna Ramanujan bu matam ta thadotuna thamle nangna sumahak pu proof tawwa sida mateng khara pangbiyu haidi asumna no ngalabada hardi cricket sanana bagi tamak satkre mahak ti phelo ama obena maram oiduna napi mathak asida netuna satlam Ramanujana Hardigi Manata Lako Matamda, Narang Mahana Summi Haduna, Props Toramba Anka Adu Hardina, Lali Haduna Samdok Puram. Masidagi Ramanujana Mapanda Thoroktuna, Hardina Salibadu Yanglami Aduga, Mahakpu Kauduna, Napi Edu Tiangdana Senkira. Asumna, Ramanujana Tanarakuna Hardigi Manata Yauri, Hardina Heidi, Nangna Summi Haduna Purapa, Props Adu Step Karawali Aduga, Aran Basukara Yaw. Nangna angka adu hot matamda khara section na hotlu nangna proofs adu summa tawrabadi soidana nongmata nongmodi nangi formula sing asi publish taw yagani Ramanujana atopa sing phongba yadrabasu aina hek lakko matamdagi nangna loksinkiba prime number gi theorem adudi phongbi yu hairi Hardina hauze maksu nangna theorem ama proof tawba matamda landon leramle aduga nangi prime number theorem adu aina publish tawrabadi ai ase angaw mayam gi lephumda soidana satlo harak lagani hairi Ramanujana Heidi, Aigi Anka Quad Asiga, Sarga Manata Bakara lady, Aduga, Nangna Palm steps in Amasum, Quad Adu Mataukaramna Hotel Ribbon Hibisi Isugian Tadri. Hardina, Aduna ni Nangna Yamna Kana Hanjin Hot Matauta was a hiram. Asumna, Ramanujana Nungaita was a Ubatagi, Hardina Sumi Haduna props to Biraba, Ramanujangi Theorem Kara, published to Biram. Published Torba Pepper Sing Adubo, Mahana Ramanujana Piram Nagasatri. Ramanujandi Tanzasi the Mang or by Kandun Lerami. The Sengna Hardina Mahaki Theorem Mama, published to Bibagi the Mak Yamna Harami Aduna. Hardibu Mahana Laula Duna Tagalam Nagasian Kre, Mahana Peparama Pongbasi Mayum Sutiama Taratuna Kangalam. Mafam asida laikagi oiba miyoy khara punsilami maki mamana mayamda lauthoktuna maki masana London Mathematics Society da paper ama phongba ngamjari Janaki di mahaki mapuraba laktabagi damak thawai yama nungaita dona leiribani adubo mahaki mamana di Ramanujana paper ama phongba ngamlaba sifawba haraudi haiduna Janaki da hairami maramasina Janaki su sauduna satkiram matamasi 1914 gi matamni haibadi World War I gi matamni Ramanujana tumduna leiringai da mahaki mamana bani laktuna mahak haudoklam aduga haidi haujik pithibigi oina lanjao Thokpa hauri aduga aikhoge leba asisu lan sokna bada yauri aduna langi pau taru sila o hajana mapu kauduna satki asumna miyoi ama laktuna langi pau pirami makhoi mayam pondona leiribasi Hardy amasung litanbun sa uriban Hardy na hairi bentar na mahakpo government gi mayokta leiriba Union of Democratic Control hybrid UDC hariba party aduda laktuna wahi khara haibi namba hairami hairi mayam da karigum amatang gyan tahanjaramge UDC Union of Democratic Control hariba party ke si miyoi khara na punsilaga semba government gi mayokta leiba party amani hariba party asida bentar Russell su member amoina phampurami party asige maru aba AMD makhoi gi leba asiga atopa leba ka mari leneribasi Mayek Segna Parzamian the Kangalu Haiba Kolawani. Litan Wuna Heidi, Mahak Pusu war of Pistaki City ama Taratuna, Lan Tauribasita Matiang Pangna Bahaduna, Korokli Heidi.
ꯃꯈꯣꯏ ꯑꯅꯤꯅ ꯔꯃꯥꯅꯨꯖꯟ ꯂꯩꯕꯁꯨ ꯎꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯂꯤꯇꯟꯋꯨꯗꯅ ꯍꯥꯏꯔꯤ ꯔꯃꯥꯅꯨꯖꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯉꯝꯗꯕ ꯄꯣꯠꯁꯛ ꯀꯌꯥ ꯑꯃꯗꯤ ꯎꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯥꯏꯃꯛꯇꯤ ꯅꯠꯇꯦ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛ ꯈꯔꯁꯨ ꯑꯩꯅ ꯊꯝꯂꯝꯂꯕꯅꯤ ꯍꯥꯏꯔꯤ ꯂꯥꯏꯕꯛ ꯊꯤꯔꯤꯕꯗꯤ ꯂꯥꯟ ꯍꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯖꯅꯀꯤꯕꯨꯁꯨ ꯔꯃꯥꯅꯨꯖꯟꯅ ꯏꯪꯂꯦꯟꯗ ꯂꯥꯛꯅꯕ ꯍꯥꯏꯗꯨꯅ ꯆꯤꯊꯤ ꯊꯥꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯔꯃꯥꯅꯨꯖꯟꯁꯨ ꯈꯪꯂꯝꯗꯦ ꯑꯦꯟꯗ꯭ꯔꯤꯌꯨꯅ ꯂꯥꯟ ꯑꯁꯤ ꯗꯤꯁꯦꯝꯕꯔ ꯃꯇꯝꯗꯗꯤ ꯁꯣꯏꯗꯅ ꯂꯣꯏꯔꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯏꯅ ꯂꯥꯛꯍꯜꯂꯣ ꯍꯥꯏꯔꯤ ꯁꯣꯝꯗꯅ ꯖꯅꯀꯤꯁꯨ ꯅꯨꯄꯥ ꯑꯃꯗ ꯔꯃꯥꯅꯨꯖꯟꯗ ꯊꯥꯅꯕ ꯆꯤꯊꯤ ꯑꯃ ꯏꯍꯜꯂꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯔꯃꯥꯅꯨꯖꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯀꯅꯤ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯂꯥꯞꯄ ꯑꯣꯏꯔꯕꯁꯨ ꯅꯠꯇ꯭ꯔꯒꯅ ꯂꯥꯟ ꯊꯣꯛꯂꯕꯁꯨ ꯔꯃꯥꯅꯨꯖꯟꯅ ꯍꯦꯛ ꯂꯥꯛꯄ ꯌꯥꯔꯦ ꯍꯥꯏꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯗ ꯑꯔꯣꯏꯕꯗ ꯑꯩꯅ ꯃꯍꯥꯛꯄꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯁꯤ ꯑꯃꯇꯒ ꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯔꯤ ꯃꯍꯥꯛꯅ ꯍꯦꯛ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯏꯔꯝꯃꯤ ꯅꯨꯄꯥ ꯑꯁꯤ ꯍꯥꯟꯅ ꯔꯃꯥꯅꯨꯖꯟꯒ ꯇꯤꯟꯅꯔꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯅꯨꯄꯥ ꯑꯗꯨ ꯑꯩꯅꯁꯨ ꯍꯥꯟꯅꯗꯒꯤ ꯈꯪꯉꯤ ꯃꯍꯥꯛ ꯃꯇꯝ ꯑꯌꯥꯝꯕꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯪꯗ ꯑꯗꯨꯝ ꯂꯩꯕꯅꯤ ꯑꯩꯈꯣꯏꯅꯗꯤ ꯃꯍꯥꯛ ꯑꯁꯦ ꯍꯧꯖꯤꯛꯁꯨ ꯂꯥꯏꯁꯪꯗ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯖꯅꯀꯤꯁꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯇꯣꯏꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯂꯥꯏꯁꯪ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯔꯃꯥꯅꯨꯖꯟꯅ ꯍꯣꯠꯂꯝꯕ ꯑꯪꯀꯁꯤꯡ ꯑꯁꯤ ꯌꯦꯡꯗꯨꯅ ꯂꯩꯖꯔꯝꯃꯤ ꯍꯧꯖꯤꯛ ꯖꯅꯀꯤꯅ ꯆꯤꯊꯤ ꯑꯁꯤ ꯄꯨꯗꯨꯅ ꯔꯃꯥꯅꯨꯖꯟꯒꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯆꯤꯊꯤ ꯑꯁꯤ ꯔꯃꯥꯅꯨꯖꯟꯗ ꯊꯥꯕꯤꯌꯨ ꯂꯥꯟ ꯇꯧꯔꯕꯁꯨ ꯑꯩꯗꯤ ꯑꯗꯨꯝ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯈꯪꯍꯟꯕꯤꯌꯨ ꯍꯥꯏꯔꯤ ꯆꯤꯊꯤ ꯑꯗꯨꯕꯨ ꯃꯃꯥ ꯑꯗꯨꯅ ꯂꯧꯁꯤꯜꯂꯦ ꯑꯗꯨꯒ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ ꯃꯁꯤꯗꯒꯤ ꯖꯅꯀꯤꯁꯨ ꯆꯠꯈ꯭ꯔꯦ ꯃꯃꯥ ꯑꯁꯤꯅ ꯖꯅꯀꯤꯅ ꯔꯃꯥꯅꯨꯖꯟꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯕ ꯄꯥꯝꯂꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯔꯃꯥꯅꯨꯖꯟꯗ ꯊꯥꯅꯕ ꯆꯤꯊꯤ ꯑꯗꯨ ꯃꯍꯥꯛꯅ ꯎꯄꯨ ꯑꯃꯗ ꯑꯣꯏꯅ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯈꯤꯔꯝꯃꯤ ꯍꯧꯖꯤꯛ ꯇ꯭ꯔꯤꯅꯤꯇꯤ ꯀꯣꯂꯦꯖ ꯑꯁꯤꯁꯨ ꯂꯥꯟ ꯁꯣꯛꯅꯕ ꯌꯥꯎꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯅꯥ ꯂꯥꯌꯦꯡꯁꯪ ꯑꯣꯏꯔꯝꯃꯤ ꯀꯣꯂꯦꯖ ꯑꯁꯤꯗ ꯇꯝꯂꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯁ꯭ꯇꯥꯐ ꯑꯣꯖꯥꯁꯤꯡ ꯑꯌꯥꯝꯕꯅ ꯂꯥꯟꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯊꯥꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯗꯁꯨ ꯁꯤꯐꯥꯏꯁꯤꯡꯗ ꯑꯍꯦꯟꯕ ꯆꯤꯟꯖꯥꯛ ꯄꯤꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯤꯟꯖꯥꯛ ꯇꯥꯡꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯝꯃꯤ ꯑꯗꯨꯅ ꯔꯃꯥꯅꯨꯖꯟꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯩꯕ ꯂꯥꯛꯄ ꯃꯇꯝꯗ ꯄꯠꯊꯕ ꯍꯧꯔꯕ ꯃꯅꯥ ꯃꯁꯤꯡꯅ ꯑꯌꯥꯝꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯅ ꯈꯔ ꯐꯕꯁꯤꯡ ꯑꯗꯨ ꯈꯛ ꯈꯜꯂꯒ ꯂꯩꯔꯝꯃꯤ ꯆꯤꯊꯤ ꯂꯥꯛꯐꯝꯗ ꯑꯃꯨꯛ ꯖꯅꯀꯤꯅ ꯆꯤꯊꯤ ꯊꯥꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯆꯤꯊꯤꯗꯤ ꯑꯃꯠꯇ ꯂꯥꯛꯂꯝꯗꯦ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯀꯣꯂꯦꯖꯀꯤ ꯁꯤꯐꯥꯏ ꯑꯣꯏꯈ꯭ꯔꯕ ꯁꯥꯇ꯭ꯔ ꯈꯔꯁꯨ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯔꯃꯥꯅꯨꯖꯟꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯆꯤꯊꯤ ꯊꯥꯕꯤꯔꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯛꯅꯕꯤꯔꯝꯃꯤ ꯑꯗꯨꯒ ꯔꯃꯥꯅꯨꯖꯟꯅ ꯆꯠꯈꯤꯕ ꯃꯇꯝꯗꯁꯨ ꯃꯈꯣꯏꯅ ꯇꯥꯟꯅꯔꯛꯂꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝꯗꯤ ꯂꯥꯟ ꯆꯠꯍꯜꯂꯒ ꯔꯃꯥꯅꯨꯖꯟꯕꯨꯅ ꯀꯣꯂꯦꯖ ꯑꯁꯤꯗ ꯂꯩꯍꯜꯂꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯔꯃꯥꯅꯨꯖꯟꯕꯨ ꯐꯨꯔꯝꯃꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯅꯤ ꯃꯁꯤ ꯅꯪꯒꯤ ꯅꯌꯨꯝ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯩꯖꯔꯛꯄ ꯆꯤꯟꯖꯥꯛ ꯈꯔꯗꯨꯁꯨ ꯂꯣꯏꯅ ꯅꯦꯛꯈꯥꯏꯕꯤꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯔꯃꯥꯅꯨꯖꯟꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯍꯜꯂꯛꯂꯦ ꯑꯗꯨꯒ ꯄꯠꯂꯕ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯗꯨ ꯈꯔ ꯊꯣꯡꯗꯨꯅ ꯆꯥꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯏꯟꯁꯥꯡ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯣꯏꯅ ꯂꯪꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯕꯦꯟꯇꯔꯅ ꯂꯨꯆꯤꯡꯗꯨꯅ UDCꯒꯤ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯍꯥꯔꯗꯤꯅ ꯂꯥꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯍꯥꯏꯔꯤ ꯃꯤꯇꯤꯡ ꯑꯁꯤꯗ ꯔꯃꯥꯅꯨꯖꯟꯁꯨ ꯌꯥꯎꯔꯝꯃꯤ ꯍꯧꯖꯤꯛ ꯅꯣꯡ ꯉꯥꯜꯂꯤ ꯍꯥꯔꯗꯤꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯂꯥꯛꯄ ꯃꯇꯝꯗ ꯔꯃꯥꯅꯨꯖꯟꯒꯤ ꯊꯣꯡꯗ UDCꯗ ꯁꯔꯨꯛ ꯌꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯆꯦ ꯊꯦꯠꯇꯨꯅ ꯂꯩꯕ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯁꯥꯎꯃꯟꯈꯤꯗꯨꯅ ꯆꯦ ꯑꯗꯨ ꯁꯦꯒꯥꯏꯗꯨꯅ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯔꯃꯥꯅꯨꯖꯟꯕꯨ UDCꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯄ꯭ꯔꯣꯐꯦꯁꯔ ꯍꯥꯋꯥꯔꯗꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖ ꯑꯁꯤꯗ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯔꯤꯕ UDCꯗ ꯌꯥꯎꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃ ꯅꯠꯇꯦ ꯃꯔꯝ ꯑꯁꯤꯅ ꯅꯪꯒꯤ ꯃꯔꯨꯞ ꯕꯦꯟꯇꯔ ꯔꯁꯦꯟꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯀꯣꯂꯦꯖ ꯑꯁꯤꯗꯒꯤ ꯐꯝ ꯀꯛꯂꯒꯅꯤ ꯑꯗꯨꯒ ꯅꯪꯁꯨ ꯃꯍꯥꯛꯀ ꯆꯞ ꯃꯥꯟꯅꯅ UDCꯗ ꯌꯥꯎꯏ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯑꯩꯈꯣꯏꯅ ꯇꯥꯔꯤ ꯃꯔꯝ ꯑꯁꯤꯅ ꯅꯪꯁꯨ ꯐꯝ ꯀꯛꯇ꯭ꯔꯤꯉꯩꯗ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯒ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯈꯜꯍꯧꯔꯣ ꯍꯥꯏꯔꯤ ꯍꯥꯔꯗꯤꯅ ꯍꯧꯖꯤꯛꯇꯤ ꯀꯣꯂꯦꯖꯀꯤ ꯀꯥꯎꯟꯁꯤꯜꯗ ꯑꯣꯏꯅ ꯆꯠꯇꯨꯅ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯅ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯍꯥꯏꯔꯝꯂꯒ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯤꯇꯟꯋꯨꯗꯅ ꯍꯥꯔꯗꯤꯗ ꯆꯤꯊꯤ ꯑꯃ ꯊꯥꯔꯛꯂꯝꯃꯤ ꯆꯤꯊꯤ ꯑꯁꯤꯗ ꯃꯍꯥꯛ ꯂꯥꯟ ꯌꯥꯎꯕ ꯆꯠꯂꯦ ꯍꯥꯏꯔꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯜꯂꯛꯈꯤꯗ꯭ꯔꯥ ꯍꯜꯂꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯈꯪꯗꯦ ꯃꯔꯝ ꯑꯁꯤꯅ ꯅꯪꯉꯣꯟꯗ ꯋꯥꯐꯝ ꯑꯅꯤꯗꯪ ꯈꯪꯍꯟꯅꯤꯡꯕꯗꯒꯤ ꯆꯤꯊꯤ ꯑꯁꯤ ꯏꯔꯝꯂꯤꯕꯅꯤ ꯍꯥꯏꯔꯤ ꯑꯍꯥꯟꯕꯗ ꯔꯃꯥꯅꯨꯖꯟꯅ ꯄꯨꯊꯣꯛꯈꯤꯕ ꯄ꯭ꯔꯥꯏꯝ ꯅꯝꯕꯔꯒꯤ ꯐꯣꯔꯃꯨꯂꯥ ꯑꯗꯨ ꯂꯥꯜꯂꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯔꯃꯥꯅꯨꯖꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯌꯥꯝꯅ ꯂꯧꯁꯤꯡ ꯂꯩꯕ ꯍꯩꯁꯤꯡꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯍꯥꯛꯇꯤ ꯅ꯭ꯌꯨꯇꯟꯒ ꯐꯥꯎꯕ ꯆꯥꯡꯗꯝꯅꯕꯗ ꯅꯣꯞꯂꯔꯣꯏ ꯃꯔꯝ ꯑꯁꯤꯅ ꯅꯪꯅ ꯔꯃꯥꯅꯨꯖꯟꯕꯨ ꯃꯇꯦꯡ ꯐꯖꯅ ꯄꯥꯡꯕꯤꯗꯨꯅ ꯃꯥꯏ ꯄꯥꯛꯂꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯍꯜꯂꯨ ꯃꯍꯥꯛꯄꯨ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥꯁꯤꯡꯅ ꯃꯥꯏꯊꯤꯕ ꯄꯤꯍꯟꯒꯅꯨ ꯃꯁꯤ ꯅꯪꯒꯤꯁꯨ ꯂꯥꯟ ꯑꯃꯅꯤ ꯍꯥꯏꯔꯝꯃꯒ ꯆꯤꯊꯤ ꯑꯁꯤ ꯂꯣꯏꯁꯤꯜꯂꯤ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯕꯗ ꯔꯃꯥꯅꯨꯖꯟꯅ ꯍꯥꯔꯗꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯂꯤꯇꯟꯋꯨꯗꯅ ꯔꯃꯥꯅꯨꯖꯟꯒꯤ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯄꯤꯔꯝꯕ ꯄ꯭ꯔꯥꯏꯝ ꯅꯝꯕꯔꯒꯤ ꯊꯤꯑꯣꯔꯦꯝ ꯑꯗꯨ ꯌꯦꯡꯍꯜꯂꯝꯃꯤ ꯔꯃꯥꯅꯨꯖꯟꯁꯨ ꯉꯛꯇꯨꯅ ꯃꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯔꯤ ꯍꯥꯔꯗꯤꯅ ꯅꯪꯅ ꯆꯨꯝꯃꯦ ꯍꯥꯏꯗꯨꯅ ꯈꯜꯂꯕꯗꯤ ꯃꯗꯨꯒꯤ ꯄ꯭ꯔꯨꯐ ꯀꯗꯥꯏꯅꯣ ꯍꯥꯏꯔꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯐꯣꯔꯃꯨꯂꯥ ꯑꯗꯨ ꯃꯁꯤꯡ ꯑꯄꯤꯛꯄꯗꯗꯤ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯃꯁꯤꯡ ꯆꯥꯎꯈꯠꯂꯛꯂꯕꯗꯤ ꯂꯥꯜꯂꯤ ꯑꯪꯀ ꯍꯥꯏꯕꯁꯤꯗꯤ ꯋꯥꯈꯜꯅ ꯁꯥꯒꯠꯂꯒ ꯆꯨꯝꯂꯕꯅꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯆꯨꯝꯕ ꯅꯠꯇꯦ ꯅꯪꯅ ꯐꯖꯅ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯍꯣꯠꯇꯨꯅ ꯎꯠꯀꯗꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯅꯪꯅ ꯋꯥꯈꯜꯅ ꯁꯥꯒꯠꯂꯒ ꯄꯨꯊꯣꯛꯂꯤꯕ ꯑꯪꯀ ꯈꯨꯗꯤꯡꯃꯛ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯅꯪꯒꯤ ꯄꯦꯄꯔ ꯑꯃꯠꯇ ꯐꯣꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯔꯃꯥꯅꯨꯖꯟꯁꯨ ꯁꯧꯒꯠꯂꯛꯂꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯅꯪꯅꯗꯤ ꯑꯩꯕꯨ ꯅꯣꯡꯃꯇ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ ꯂꯩꯇꯦ ꯑꯩ ꯏꯇꯣꯝꯇ ꯊꯥꯗꯣꯛꯇꯨꯅ ꯊꯝꯕꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗꯅ ꯚꯥꯞꯅ ꯁꯥꯒꯠꯄ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯍꯥꯏꯗꯨꯅꯇ ꯂꯩ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯑꯃꯠꯇ ꯂꯩꯇꯕꯔꯥ ꯑꯩꯒꯤ ꯃꯥꯏꯗ ꯁꯣꯛꯂꯤꯕꯁꯤ ꯅꯪꯅ ꯎꯗꯕ꯭ꯔꯥ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯀꯌꯥꯝ ꯋꯥꯅ ꯂꯦꯜꯂꯤ ꯍꯥꯏꯕꯁꯤ ꯅꯪꯗꯤ ꯈꯪꯂꯝꯂꯣꯏ ꯑꯗꯨꯒ ꯑꯩꯁꯦ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯕꯅꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯔꯃꯥꯅꯨꯖꯟꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯕ ꯊꯤꯑꯣꯔꯦꯝ ꯂꯥꯜꯂꯝꯕ ꯑꯃꯁꯨꯡ ꯍꯥꯔꯗꯤꯅ ꯃꯍꯥꯛꯄꯨ ꯃꯇꯦꯡ ꯄꯥꯡꯕꯤꯗꯕꯒꯤꯗꯃꯛ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯂꯩꯔꯝꯃꯤ
असुमना नुमिदांगी मतम यौरबदा महाना पुथोक्सबा अतोपा थियरम अमा चुम्मी हाइदना उन्नबगीदमक यामना कन्ना होनरमी महाना अहिंग तुमदबा मखै अंक अदु होतुना प्रूफ तौरबा मतुंगदा हार्डी गी थोंजिंदा थमलमी मदुबु हार्डीना जेंगलुबा मतमददी सुमदुना लेरमबदा उबदा महाक्ति अदोकि मतिक ngakri asumna हार्डीना लाइब्रेरी दा चटनबगीदमक थोरकु मतमदा रामानुजन असि डॉक्टर अमगा वरी सनादुना लेरमी माना रामानुजन बु कैतौबा यावरबगे हंगली रामानुजन करिसु थोइदोकपा तौदे हाइरमी अदुगा महाक्ति ngarangdagi हार्डी बु साउनिंदुना लेरिबनी mayamda karigum amtang khanganjaronggi hauzik Ramanujan gi masa asidi saba thakpa watpana maram oidna sathiba laina aman naba horoglabani hardina ngara nangna thamlama proof adu yamna phajai yamma summi hairi maram asina hayang ayukto gi amuk ekhoi ani pullaga atopa formula sing proof taunaba honarasi hairammi hauzik Trinity College dagi sci-fi oina chatkraba satra khara sirammi maram asina oja singna sarasta punduna nungaithaba phongdolami senior professor asi thorku matamda hardina oja asida siriba angang sing asi yamma nungaiti sahi chu yamma nauriba angang ngaktini harammi oja sin hairi afaba angang ngaktini adubu lamma chet khara pambagi damak thawai thadok libani haramnaga mahak chatkre mafam asida bentar chu lerami hardina mahapu koksinduna hairi Ramanujan asi handak marakti masa yamma nungaitna ui ai mahaki khanbada awaba phawi nahan nongma mahaka formula khudima ba ma sagali haduna marai taunaki adubu nongalaga mahakna yamna phajaba anka ama summe haduna proof tawraki hairi bentarna aina di nangonda nahan Ramanujan bu mahakna proof tawba matamda mateng pangbiu haikibni adubu haujikti nangi anam kan madu mahakna thugaire hairi hardina aina di mahakna tawgadaba thabak adu phajana takpiribani adubu mahakna lawdabagi wani hairi bentarna Ramanujana tawgadaba thabak adu takpibagi mahutta nanga phajana phulaga formula sing adu proof tawmino matam aduda mahak soidana mai pakani hairi mathangi numita Ramanujan hardi gi manakta laklammi makhoi ani mamangda marai tawnakibana maram oiduna kharadi khoktak chanarammi matamasida hardina major mek mohol satkiba urami madu ubada mahana oza adu tana khiram mahana major da wafam matang haigi haidi major mek mohol hariba professor asi khara sathiba mingola thina ngangan bo oza aman hardina wafam amatang haigi hariba mahana matam laite hajuna prap chatlami adubo hardina Ramanujana partition gi formula ama puthok thore haibadagi sap leptuna leram partition haiba sidi major mek mohol na mamangda formula kaya ama puthokna bhona kre adubo mai pakhidrabani mahana haidi mi usitaba aina phaw puthokpa ngamkidraba formula adu mahana puthoktoriba oithoktabani hairamlaga chatkre masidagi hardi su Ramanujan gi manakta amung laklammi haujikti mahakna Ramanujan bu mateng panglage haduna khalam mahakna haidi nangna ingonda matam amada partition gi formula ama pirambado aina yamna phajana jiangle madu soidana mai pakadaba mal haujikti nahakna major mek mohanga thengaina gadawri maramdi nahaki partition gi formula si mahakna sukoi oithoi hairagi haidi masidagi Ramanujan su anka holam liba adu toktuna hairi adu oiba taragadi masing asoba number amada ibani kanana hena sumbage haibada jengnaba tare hairi asumna hardi amasung Ramanujana major mek mohol unaba laklammi mek mohol na haidi aisu nang lakpa ngairam libani nangna prime number gi matang da fail oikre aduga haujikna partition gi formula amuk puthokpa ngambagi manglan ga sumangli madudi nangna sugoi oithokoi nangna puthokpa ngamloi hairami Ramanujana haidi aina soidana ngamgani mek mohol na mu haidi nangna ngamoi aina masing adu atopa masing kaya sijinaduna amasung tinsinaduna tapna gyan tana itholaba matungna ngamgani matamadu nakhoi ani gi partition gi puthoknabagi damak formula adu aina lali hadna proof tawgani hairi aduga nakhoi ani gi napan adu so aina thudekani maramasina karamba number akhoi ani competition tawse haribano hairi Ramanujana number 200 asida ibani competition tawse hairi masing asi yama chawbana maram oiduna mek mohol su noglam liba adu tokira asumna hardi amasung Ramanujan punduna haujikti partition of 200 ki formula amasung answer puthoknaba yamna kana honar makhoina ahing kaya tumdana amasung saba matamda phawba angka adu yamma section holami asumna Ramanujana angka sigi formula amasung phone asi puthokpa ngamli angka gi formula amasung phone adu puduna mahakna major mek mohol gi manakta lakli major mek mohol na tawribana 200 haiba number asi tongan ba masing kaya sinaduna tinsinaduna tongan ba mawong de ithokli bani aduga Ramanujana tawriba sina formula ama puthokuna 200 ki partition puthokli bani asumna Ramanujana puthokchariba formula aduna 200 ki partition puthokpa matamda 39729980293888 taram aduga major mek mohol na masing singbu tinsinaduna hotpa matamda 200 ki partition ase 39722990293888 tarami haibadi kenariba si supnagi 2% khaktani masidagi major mek mohol di masi ubada atukimati ngakpada loikri mahana ngakpasi ubada hardi na haidi haujikti adomna Ramanujan asi kanano haiba sapsana khanglamlagani matamasida major mek mohol su ikaibadagi noklami adubu matamasida Ramanujan su sathina lok khuragli maaki matawasida mek mohol su ngaktuna yenglam
नुमिदांगी मतमनी Ramanujan angka hotuna leirami matamasida mahaki mabuk asi atukki matik kanna naraklam kanna naman khibana maram oiduna khangba ngamraktabadagi laimaida phawba tukiram no ngalabada chandragalena Ramanujan hospital amada laklami doctor asina sum jenglakpada khangle madudi Ramanujan asi hauzik TB naba haurakli makhoi na hospital nage thoralaba matungda Ramanujana mahak TB nare haibase hardi da khangan be yade haiduna chandra da haram matamasi World War I kanna songnariba matam amani aduna makhoi sum leiringaida Zeppelin hariba sauraba aeroplane asi pairakli aduga mafam asida bom kaya ama thadaraklammi bom thadarakpa asina misam kaya ama asi ana thogan bahuri adubo pumnamak asi Ramanujana kanma ngamdana yengduna leirammi mayamda kariguma matang khangan jaramgi Ramanujana England da leiriba matam asi lan kana soknariba matam amani England su lan asida yarammi maramasina mafam asida sinjak tangbagi awaba kaya ama mayoknaram aduga mahakti Brahmin sagai de poglubana mana masing nataba atopa sinjak amasu saba yaramdi masigi mathakta England habisi yamna ingba lam amani sara thaktabagi mathakta mahanasu larikta puning luptuna leibana mahaki masa asidi nomo nomagi sokchan bahawrok labani maramasina ni mahakna TV narakli basi Janaki na mamagi manakta laktuna Ramanujana chithi tharak prahangli mamana tharakte hairi masidagi Janaki si Ramanujana toina leiramba laisang aduda laklammi aduga Ramanujana holamba angka sing aduba yengduna haujikti nang naibu kaukthokre haiduna kaplammi somdana Ramanujan ga hardi ga punduna partition gi formula si summi haiduna udnabagi damak yamna kana hotnaram hardi na takpi bagi matungina kausi theorem si nadura angka si hotpa matamda ngasai 200 lawba matamda 2% lanki badu haujikti 2000 lawba matamda only 1% khak lalami masina takpadi masing asi chakholagliba makai formula si sumba hengalakle haiba takpani maramasina Ramanujan su yamna harau jarami hardi na haidi karigumbai khoi ni pulaga partition gi formula si puthokpa ngamlabadi yamma chawpa mai pakpa amadi oiragani aduga nangbu soina college asida fellow ama oina bagi damak ming pikhat khrabani haidi fellow oiba haibasi kanagomba mi amana masa matomta mayamda kanaba posak ama puthokpa ngambagi damak pibe award makhal amani masina tha thagi oina misak aduda sengi mateng piba natana atopa tongan tongan ba kanaba kaya ama pige doriba Ramanujan su hardi na mangonda mateng yamna pangbi bagi damak harau jarami adubu tanja asida mahak amuka sulokan na khurakle matamasida hardina nangna sana thana bawalabasu ekhogi holda marang kaina laibani haidi mahana de Ramanujan asi sa saba yade haibasi khangba natti Ramanujana mahak karisu tawde hairami hardina haidi nangna mataw karamna formula mayam asibu khanglibanu Ramanujana pa khumpi gi tawi adubu aisu khangde haiduna oina hairami mana haige taramliba wahai asi movie asigi makha tarakpada khangminasi Hauzik Bentert ka hardi ga college council gi meeting yawba salami Bentert na haidi ai hauzik college asidagi pham talaba phawba nangna kari maram gi damak kawrokliban tanja asida Professor Howard lakle adugo haidi nangna lerek lesu ningthina tamlaktaba nupa amu fellowship phangnaba honariba adu yama lali hairam masidagi Bentert nasu makhoi ani na college council gi meeting yawba chaliba si Ramanujan bu fellowship ama oihannaba gi damak hainaba chalibani haibasi khangli hardina nangna ni aingonda matam amada Ramanujan bu mai paknaba mateng pangbiyu hairam-bado aina su hauzik mahaku mateng pangbiri kana amatana puthokpa ngamkhidriba partition gi formula su puthokpa ngamgdawrabani maramasina maki honaba kan basibu ikai khumnadaba yadabani hairi asumna council asigi member kaya punduna Ramanujan bu fellowship pinaba meeting torami adubu board oina tawduna mahakpu fellow oina khansi hairami masidagi sin assistance tawduna ahingi matamda hardina Ramanujan gi manata laklami adugo hairi nangi fellowship ki matang adu college na yaraktri Ramanujana pau pibirakpagi damak yama thakachari sarna aigi damak honabibasi ubada ai yama harawi hairi matamasida aikoina maki masak asi hek yengmata masa yama nungaitaba mi ama malami asuna hardi su sakri matamasida Ramanujan lo kana khuraklami handakti lo khuba matamda I yawrokli masina takpadi maki laina asi yama henjile haiba takpani ahingi matamda mahak arum laihau kana tawroklami maramasina mahak tumba yaramdi aduga maki mamit asi hujik masyang marang kayam uba harokli asumna mahak khangba ngamraktabadagi makhogi college ta leiribo hospital asida yamna wana laklam mafam asida lan chaluba siphai kayama sathi na soktuna leibu urami asumna Ramanujana hospital manung asida ngai hak chalamra matungda wan thaduna taakri hauzik hardi gi manakta Ramanujan laklamdi maramasina hardi na Ramanujan gi kaada laklammi matamasita mahakti leiramdabadagi hardi na doctor do oina satkiram Doctor asina haidi ngarang Ramanujan asi arum laihau yamna kanna hauraga laklammi adubu mahakti khona check up lakpada leiramdri asumna hardina jengba matamdasu Ramanujan gi phabungda I sing taiduna leibusu urami masigubada mahakti thawa yamna waram somdana Ramanujan di mahakna ahanba chalaba hospital adudha ki thoroklami hauzik mahaki anaba sidi phibam yama luba matam ama yauri mahak matam sangna punsiraroi maramasina nangi khangna chanaba sing una horo haidana doctor na haraklam matamasida Ramanujana train station na leiriba maikai da chatki hauzik mahaki thamo isidi kaiduna puba thangba ngamdri
ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯈꯪꯖꯔꯤꯕ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯐꯣꯔꯃꯨꯂꯥ ꯃꯌꯥꯝ ꯑꯁꯤ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕ ꯉꯝꯗꯅ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯁꯨ ꯃꯍꯥꯛꯄꯨ ꯀꯥꯎꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯩꯆꯥꯛ ꯄꯨꯝꯅꯃꯛ ꯑꯁꯤ ꯄꯨꯕ ꯉꯝꯂꯛꯇꯕꯗꯒꯤ ꯇ꯭ꯔꯦꯟ ꯂꯥꯛꯄ ꯎꯕꯒ ꯃꯍꯥꯛꯅ ꯇ꯭ꯔꯦꯟ ꯂꯝꯕꯤ ꯑꯁꯤꯗ ꯆꯣꯡꯁꯤꯟꯗꯨꯅ ꯁꯨꯁꯥꯏꯗ ꯇꯧꯅꯕ ꯇꯧꯔꯝꯃꯤ ꯍꯧꯖꯤꯛ ꯍꯥꯔꯗꯤꯗ ꯔꯥꯃꯥꯅꯨꯖꯟ ꯑꯁꯤ ꯁꯨꯁꯥꯏꯗ ꯇꯧꯒꯗꯧꯕꯒꯤ ꯍꯣꯠꯅꯔꯝꯂꯦ ꯍꯥꯏꯗꯨꯅ ꯆꯤꯊꯤ ꯑꯃ ꯂꯥꯛꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯔꯥꯃꯥꯅꯨꯖꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯗꯣꯛꯇꯔ ꯑꯁꯤꯅ ꯍꯥꯏꯔꯤ ꯔꯥꯃꯥꯅꯨꯖꯟꯅ ꯇ꯭ꯔꯦꯟ ꯂꯝꯕꯤꯗ ꯆꯣꯡꯊꯗ꯭ꯔꯤꯉꯩꯗ ꯀꯟꯗꯛꯇꯔ ꯑꯗꯨꯅ ꯃꯇꯝ ꯆꯥꯅ ꯎꯍꯧꯕꯗꯒꯤ ꯍꯤꯡꯍꯧꯔꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯍꯥꯛ ꯇ꯭ꯌꯨꯕꯔꯀꯨꯂꯣꯁꯤꯁ ꯅꯥꯔꯤ ꯃꯍꯥꯛ ꯐꯤꯕꯝ ꯑꯁꯤ ꯌꯥꯝꯅ ꯂꯨꯔꯦ ꯍꯥꯏꯔꯤ ꯍꯥꯔꯗꯤꯅ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯪꯂꯤ ꯗꯥꯛꯇꯔ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯅꯤꯡꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯒꯅꯤ ꯍꯥꯏꯔꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯍꯥꯔꯗꯤꯅ ꯔꯥꯃꯥꯅꯨꯖꯟꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯃꯍꯥꯛꯄꯨ ꯁꯪꯕꯤꯔꯝꯃꯤ ꯃꯍꯥꯛꯁꯨ ꯔꯥꯃꯥꯅꯨꯖꯟꯗꯤ ꯈꯜꯂꯨꯕꯗ ꯇꯧꯐꯝ ꯈꯪꯂꯝꯗꯦ ꯑꯁꯨꯝꯅ ꯅꯣꯡ ꯉꯥꯜꯂꯕꯗ ꯔꯥꯃꯥꯅꯨꯖꯟꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯍꯥꯔꯗꯤꯕꯨ ꯀꯧꯔꯛꯂꯝꯃꯤ ꯔꯥꯃꯥꯅꯨꯖꯟꯅ ꯍꯥꯏꯔꯤ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯑꯋꯥꯕ ꯌꯥꯝꯅ ꯄꯤꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯕꯨꯁꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯍꯥꯔꯗꯤꯅꯁꯨ ꯔꯥꯃꯥꯅꯨꯖꯟꯅ ꯁꯨꯁꯥꯏꯗ ꯇꯧꯔꯝꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯈꯪꯂꯦ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯂꯕꯗꯤ ꯑꯩꯅꯁꯨ ꯃꯇꯦꯡ ꯄꯥꯡꯂꯝꯕ ꯌꯥꯕꯅꯤ ꯍꯧꯖꯤꯛ ꯕꯦꯟꯇꯔꯆꯨ ꯀꯣꯂꯦꯖ ꯑꯁꯤꯗꯒꯤ ꯁꯔꯀꯥꯔꯒꯤ ꯃꯥꯌꯣꯛꯇ ꯂꯩꯗꯨꯅ UDC ꯀꯧꯕ ꯄꯥꯔꯇꯤ ꯑꯃ ꯌꯥꯎꯔꯨꯕꯒꯤꯗꯃꯛ ꯀꯣꯂꯦꯖ ꯑꯁꯤꯗꯒꯤ ꯐꯝ ꯀꯛꯊꯠꯂꯝꯃꯤ ꯃꯍꯥꯛꯄꯨ ꯍꯥꯔꯗꯤꯅ ꯊꯤꯟꯗꯣꯛꯄꯤꯔꯛꯏ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯋꯥꯔꯗ ꯑꯃꯁꯨꯡ ꯁꯦꯅꯤꯌꯔ ꯑꯣꯖꯥ ꯑꯃꯅꯁꯨ ꯎꯔꯤꯕꯅꯤ ꯍꯋꯥꯔꯗꯅ ꯍꯥꯏꯔꯤ ꯕꯦꯟꯇꯔꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯍꯥꯔꯗꯤꯁꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯐꯒꯗꯕꯅꯤ ꯃꯍꯥꯛꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯄ ꯑꯁꯤꯗ ꯀꯣꯂꯦꯖ ꯑꯁꯤꯗ ꯀꯥꯟꯅꯕ ꯑꯃꯠꯇ ꯄꯨꯔꯛꯇꯦ ꯁꯦꯅꯤꯌꯔ ꯑꯣꯖꯥ ꯑꯁꯤꯅ ꯍꯥꯏꯔꯤ ꯑꯩꯅ ꯃꯦꯖꯔ ꯃꯦꯛꯃꯣꯍꯜꯒ ꯋꯥꯔꯤ ꯁꯥꯅꯔꯦ ꯔꯥꯃꯥꯅꯨꯖꯟꯒ ꯍꯥꯔꯗꯤꯒ ꯄꯨꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯥꯔꯇꯤꯁꯟꯒꯤ ꯐꯣꯔꯃꯨꯂꯥ ꯄꯨꯊꯣꯛꯄ ꯁꯣꯏꯗꯅ ꯉꯝꯈ꯭ꯔꯒꯅꯤ ꯍꯥꯏꯔꯒ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯍꯋꯥꯔꯗꯇꯤ ꯉꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯧꯖꯤꯛ ꯔꯥꯃꯥꯅꯨꯖꯟꯒ ꯍꯥꯔꯗꯤꯒ ꯂꯩꯃꯤꯟꯅꯔꯝꯃꯤ ꯔꯥꯃꯥꯅꯨꯖꯟꯅ ꯍꯥꯏꯔꯤ ꯑꯩꯅ ꯋꯥꯔꯤꯕ ꯑꯁꯦ ꯇ꯭ꯔꯦꯟ ꯑꯗꯨꯅ ꯊꯣꯝꯗꯨꯅ ꯁꯤꯔꯝꯂꯕꯗꯤ ꯋꯥꯏ ꯁꯪꯂꯝꯒꯗꯕꯅꯤ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯍꯥꯔꯗꯤꯅ ꯑꯣ ꯅꯪꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯨꯅꯨꯒꯤ ꯃꯊꯤ ꯑꯣꯟꯗꯨꯅ ꯑꯃꯨꯛ ꯃꯄꯣꯛ ꯑꯃ ꯄꯣꯛꯂꯛꯄꯗꯨ ꯄꯥꯝꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯔꯥꯃꯥꯅꯨꯖꯟꯁꯨ ꯅꯣꯛꯆꯔꯝꯃꯤ ꯍꯥꯔꯗꯤꯅ ꯍꯥꯏꯔꯤ ꯑꯩꯅ ꯅꯪꯒꯗꯤ ꯃꯔꯨꯞ ꯌꯥꯝꯅ ꯑꯣꯏꯅꯤꯡꯉꯤ ꯑꯗꯨꯕꯨ ꯂꯥꯏ ꯇꯤꯟꯒꯤ ꯃꯇꯥꯡ ꯑꯁꯤꯃꯗꯤ ꯑꯩꯅ ꯊꯥꯖꯕ ꯉꯝꯗꯦ ꯔꯥꯃꯥꯅꯨꯖꯟꯅ ꯍꯥꯔꯗꯤꯗ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯑꯪꯀꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯐꯣꯔꯃꯨꯂꯥ ꯀꯌꯥ ꯑꯃ ꯈꯪꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯅꯪꯅ ꯈꯪꯅꯤꯡꯕ꯭ꯔꯥ ꯍꯪꯂꯤ ꯃꯁꯤꯗꯒꯤ ꯍꯥꯔꯗꯤꯁꯨ ꯈꯔ ꯃꯨꯟꯅ ꯇꯥꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯔꯥꯃꯥꯅꯨꯖꯟꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯑꯣꯏꯔꯤꯕꯤ ꯅꯃꯥꯒꯤꯔꯤꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯅꯤꯡꯖꯕ ꯃꯇꯝꯗ ꯑꯃꯁꯨꯡ ꯑꯩꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯐꯣꯔꯃꯨꯂꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯕꯤꯔꯝꯕꯅꯤ ꯃꯁꯤ ꯅꯪꯅ ꯊꯥꯖꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯑꯩꯁꯦ ꯅꯪꯒꯤ ꯃꯔꯨꯞ ꯑꯁꯦꯡꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯕꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯅꯪꯅ ꯊꯥꯖꯐꯝ ꯊꯣꯛꯏ ꯍꯥꯏꯔꯤ ꯍꯥꯔꯗꯤꯅ ꯍꯥꯏꯔꯤ ꯑꯩꯗꯤ ꯄ꯭ꯔꯨꯐ ꯇꯧꯕ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇ ꯊꯥꯖꯕ ꯂꯩꯇꯦ ꯔꯥꯃꯥꯅꯨꯖꯟꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯗꯦ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯄꯨꯊꯣꯛꯆꯔꯤꯕ ꯐꯣꯔꯃꯨꯂꯥ ꯈꯨꯗꯤꯡꯃꯛ ꯂꯥꯏꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯏꯊꯣꯛꯇ꯭ꯔꯕꯗꯤ ꯀꯥꯟꯅꯕ ꯑꯃꯠꯇ ꯂꯩꯇꯦ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯍꯥꯔꯗꯤꯅ ꯊꯥꯖꯗꯕꯗꯒꯤ ꯔꯥꯃꯥꯅꯨꯖꯟꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ ꯍꯥꯔꯗꯤꯅ ꯍꯥꯏꯔꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯥꯏꯕ ꯑꯃꯅ ꯍꯥꯏꯈꯤ ꯂꯥꯏ ꯍꯥꯏꯕ ꯑꯁꯤ ꯇꯦꯂꯪꯒꯥ ꯑꯃꯒꯨꯝꯕꯅꯤ ꯃꯊꯛꯇ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯃꯊꯛꯇ ꯂꯩꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯦꯂꯪꯒꯥ ꯑꯗꯨꯒꯤ ꯂꯪ ꯑꯗꯨꯗ ꯄꯥꯏꯕ ꯃꯇꯝꯗ ꯐꯥꯎꯗꯧꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯃꯥꯏꯕ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯅꯨꯡꯁꯤꯠ ꯍꯥꯏꯕꯁꯤ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯇꯦꯂꯪꯒꯥ ꯑꯗꯨ ꯄꯥꯏꯔꯝꯂꯣꯏ ꯑꯗꯨꯅ ꯂꯥꯏ ꯍꯥꯏꯕꯁꯤ ꯁꯨꯛꯂꯩ ꯂꯩꯇꯦ ꯍꯥꯏꯈꯤ ꯍꯥꯏꯔꯤ ꯑꯩꯅ ꯂꯥꯏꯒ ꯃꯔꯤ ꯂꯩꯅꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯥꯖꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨꯗꯤ ꯇꯁꯦꯡꯅ ꯊꯥꯖꯩ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯔꯥꯃꯥꯅꯨꯖꯟꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯕ ꯑꯗꯨ ꯈꯔ ꯐꯔꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯥꯔꯇꯤꯁꯟꯒꯤ ꯃꯇꯥꯡꯗ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯕ ꯐꯣꯔꯃꯨꯂꯥ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯄꯥꯝꯃꯤ ꯑꯗꯨ ꯍꯦꯛ ꯄꯨꯊꯣꯛꯄꯒ ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯁꯤꯈ꯭ꯔꯕꯁꯨ ꯅꯪꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯄꯤꯌꯨ ꯍꯥꯏꯔꯝꯃꯤ ꯍꯥꯔꯗꯤꯅ ꯅꯍꯥꯛ ꯀꯩꯗꯧꯅꯨꯡꯗ ꯁꯤꯔꯣꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯖꯅꯀꯤꯅ ꯊꯥꯔꯛꯄ ꯆꯤꯊꯤ ꯑꯃ ꯄꯤꯔꯝꯂꯒ ꯃꯍꯥꯛꯁꯨ ꯆꯠꯈ꯭ꯔꯦ ꯔꯥꯃꯥꯅꯨꯖꯟꯅ ꯆꯤꯊꯤ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯔꯤ ꯆꯤꯊꯤ ꯑꯁꯤꯗ ꯖꯅꯀꯤꯅ ꯍꯥꯏꯔꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯆꯤꯊꯤ ꯀꯌꯥ ꯑꯃ ꯊꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯣꯡꯃꯗ ꯆꯤꯊꯤ ꯑꯃ ꯐꯥꯎꯕ ꯍꯟꯕꯤꯔꯛꯇꯦ ꯅꯪꯅ ꯑꯩꯕꯨ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯃꯤꯔꯥꯏꯕꯤꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯦ ꯃꯁꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯆꯤꯊꯤꯅꯤ ꯍꯥꯏꯗꯨꯅ ꯏꯔꯛꯂꯝꯂꯤꯕꯅꯤ ꯍꯥꯏꯔꯤ ꯖꯅꯀꯤꯅ ꯔꯥꯃꯥꯅꯨꯖꯟꯒꯤ ꯃꯐꯝꯗ ꯊꯥꯈꯤꯕ ꯆꯤꯊꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯗꯤ ꯑꯃꯠꯇ ꯌꯥꯎꯔꯛꯈꯤꯕ ꯂꯩꯇꯦ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯔꯥꯃꯥꯅꯨꯖꯟꯁꯨ ꯊꯃꯣꯏ ꯀꯥꯏꯗꯨꯅ ꯀꯞꯇꯨꯅ ꯂꯦꯜꯂꯤ ꯃꯍꯥꯛꯅ ꯌꯨꯝꯗ ꯊꯨꯅ ꯆꯠꯅꯕꯒꯤꯗꯃꯛ ꯊꯃꯣꯏ ꯀꯥꯏꯔꯕꯁꯨ ꯄꯥꯔꯇꯤꯁꯟꯒꯤ ꯐꯣꯔꯃꯨꯂꯥ ꯑꯗꯨ ꯄꯨꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯍꯤꯡ ꯇꯨꯝꯗꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯅ ꯍꯧꯖꯤꯛꯇꯤ ꯄꯥꯔꯇꯤꯁꯟꯒꯤ ꯐꯣꯔꯃꯨꯂꯥ ꯑꯁꯤ ꯃꯍꯥꯛꯅ ꯃꯥꯏ ꯄꯥꯛꯅ ꯄꯨꯊꯣꯛꯄ ꯉꯝꯂꯤ ꯍꯧꯖꯤꯛ ꯅꯣꯡ ꯉꯥꯜꯂꯤ ꯗꯣꯛꯇꯔꯅ ꯍꯥꯔꯗꯤꯕꯨ ꯀꯧꯔꯛꯄꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯂꯝꯃꯤ ꯗꯣꯛꯇꯔ ꯑꯁꯤꯅ ꯍꯥꯔꯗꯤꯗ ꯅꯪꯒꯤ ꯄꯦꯁꯦꯟ ꯑꯁꯤ ꯑꯅꯝ ꯌꯥꯝꯅ ꯀꯟꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯌꯥꯗꯦ ꯍꯤꯗꯥꯛ ꯆꯥꯎ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯃꯍꯥꯛꯇꯤ ꯃꯥꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯑꯣꯏꯔꯤꯕ ꯅꯃꯥꯒꯤꯔꯤ ꯑꯣꯏꯅ ꯑꯗꯨꯝ ꯁꯣꯜꯂꯒ ꯂꯩ ꯍꯥꯏꯔꯤ ꯍꯥꯔꯗꯤ ꯂꯥꯛꯄꯁꯤ ꯎꯕ ꯃꯇꯝꯗ ꯔꯥꯃꯥꯅꯨꯖꯟꯅ ꯉꯔꯥꯡ ꯄꯨꯊꯣꯛꯈꯤꯕ ꯐꯣꯔꯃꯨꯂꯥ ꯑꯗꯨ ꯃꯉꯣꯟꯗ ꯄꯤꯔꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯑꯩ ꯐꯣꯔꯃꯨꯂꯥ ꯑꯁꯤ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯗꯅ ꯁꯤꯈꯤꯕꯗꯨ ꯄꯥꯝꯗꯦ ꯍꯥꯔꯗꯤꯅ ꯅꯪ ꯀꯩꯗꯧꯅꯨꯡꯗ ꯁꯤꯔꯣꯏ ꯍꯥꯏꯔꯤ ꯃꯇꯝ ꯑꯁꯤꯗ ꯔꯥꯃꯥꯅꯨꯖꯟꯅ ꯍꯥꯔꯗꯤꯗ ꯐꯣꯔꯃꯨꯂꯥ ꯑꯗꯨ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯨꯐ ꯇꯧꯕꯁꯨ ꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯔꯥꯃꯥꯅꯨꯖꯟꯅ ꯄꯨꯊꯣꯛꯂꯕ ꯄꯥꯔꯇꯤꯁꯟꯒꯤ ꯐꯣꯔꯃꯨꯂꯥ ꯑꯃꯁꯨꯡ ꯄ꯭ꯔꯨꯐ ꯑꯁꯤ ꯍꯥꯔꯗꯤꯅ ꯃꯦꯛꯃꯣꯍꯟꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯇꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯃꯦꯛꯃꯣꯍꯜꯗꯤ ꯐꯣꯔꯃꯨꯂꯥ ꯑꯁꯤ ꯎꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯔꯥꯃꯥꯅꯨꯖꯟꯅ ꯇꯁꯦꯡꯅ ꯍꯧꯖꯤꯛꯇꯤ ꯄꯥꯔꯇꯤꯁꯟꯒꯤ ꯐꯣꯔꯃꯨꯂꯥ ꯄꯨꯊꯣꯛꯄ ꯉꯝꯂꯦ
Maram asina Hardina hojikti Ramanujan asi college asigi fellow ama soidana oiba yaragani haidi. Macmillan haidi madudi college na kaidunga yarakloi. Masidagi Hardina mo haidi adu oiragana mahak Royal Society gi fellow oigadabani. Hairiba award asina college asigi wangmada lairiba phawraba lairiklesu hairaba miyoi kaya amana atopa miyoi singbu makhoina anau anauba miyamda kanaba piba ngamba karigamba khara puthorakpa matamda piba award amani. Masisu Macmillan mahakti India masani aduna Madras haibadi Royal Society gi fellow oiba yaroi haidi. Hardina haidi Ramanujan na yamna kana honajaduna formula asi putholabani. Mahaki honajamana si ekhoni ikai khumnapam thogi. Masidagi Macmillan su Hardina hairibasi yare. Maramasina mahana Hardibu fellow of Royal Society gi pham asobada pariba option amasung bekar gi manakta Ramanujan gi matana wari khara sanana bagi damak puraklami. Aduga Hardina su atopa pham yamna sauna paiba mi amagi manaka laktuna Ramanujan gi honajaman amasung mahaki mai pakpa asigi matana wari sanaram. Misak asina hairi nangna phanyam honarabasu mahakpo Madras oina khanba haibasidi khara wana thokani. Asumna Ramanujan bu fellow of Royal Society oina khanba numit asi yauri. Hardina mahaki assistant da Littlewood pu kauna bagi damak sithi ama tha ko hadna piraklami. Asumna mafam asida yamlaba professor kaya ama yauroli. Hardina sum leiringai da Littlewood su mahaki manakta laklam. Littlewood pu amu hanna uba phangba sida mahak yamna hararam. Hawjik jamlaba professor amasung hana Madras odan lairiba miyoi kaya amagi mamangda Hardina Ramanujana puthoraliba partition gi formula asi matangda sugaina hairam. Mahana haidi college asigi professor singnadi Ramanujana putholagliba theorem formula sing asigi matangda hainingba thamningna wafam kaya ama leram. Matam amada ainasu mahaki formula asi yaninglamdi masigi maramdi formula sing adu proof amata laiti adubu hawjikti masa matomtana puthoksaba formula asi summi haidunu su proof tawba loiri. Aikhoina khangdaba formula kaya ama Kogi sangsara sida isorna thambiram labani masibu isorga paw phona bangamba Ramanujan komba miyai amana formula adubu thire aduga hawjikti chummi haiduna su proof tawba loiri maramasina tasengnamak Ramanujan gi honajamana si ekhoina ikai khumna pham thoktabra hairi asi haramaga mahak mapana thokri. Asumna Hardi thokraba matungda professor mayam asina Ramanujan bu fellow of Royal Society ohengada oheloidra haibagi wa tanaba harotlam. Professor Howard asinadi Ramanujan bu sukya janinglamdi mahanadi Hardina mokhoi mayambu matam manghanduna leire hairi. Mahaki wafam asitarga Macmillan sangsilaktun haidi Littlewood khaktanati Ramanujan gi haisingba si khanglibasi hawjikti ainasu Ramanujan asi yamna kok leiba honaba kanba miyoi amani haibasi khangli haibadi Macmillan nadi Ramanujan bu janingle haiba takpun. Asumna oza mayam asina wa khanaba loraba matungda Littlewood na Hardi bu kausilaklam. Mahakpo he kaukchin khraba matungda sinasi sense tarakpa matamdadi Hardina yama thuna telegram office amada chelaklam aduga Ramanujan da sithi ama tharaklami. Hardina tharaliba sithi asi doctor aduna puduna laklaga Ramanujan da piram. Ramanujan su ngaktuna sithi edo hangdoktuna jengli sithi asi da mahak Royal Society gi fellow ama oire haiduna Hardina haraklam. Madu ubada mahak su harauzarami. Matam asida Ramanujana Janaki da sithi ama tharaklam. Sithi asida mahak Madras ama oire aduga Janaki na tharakiba sithi singdu mahak na amata phangde haraklam. Masidagi Janaki na karigumba khara singnarakpadagi Ramanujan gi mamagi kaada changlaktuna sithi sing adu laibra haiduna thiraklam. Mahan asum thirakpada nahandagi Ramanujan da thabiyu haiduna mamada piramba sithi mayam adudi amata tharamdri. Upu manung asida yauduna leiramle. Matam asida mahaki mamasu lagle aduga hairi nangna Ramanujan gi manaka satkrabadi mahak amu hanna halaklaroi haiduna aina khanmadagi sithi sing adu thadribani wafam asitabada Janaki di thamoi kaiduna kappa horagli hawjik Ramanujan su anaba khara phabadagi hospital dagi discharge tawri hawjikti lansu loiri aduna mahak jumda salagani hairi. Hardina Royal Society gi fellow ama oiba ngambase ubada nangi yumgi miyosingna nangbu uraga yamna harauzagani hairi. Hawjikti Ramanujan Madras ama oirabani na Trinity College na su mahakpu fellow ama oibagi award piragani maramasina Hardina mahakpu wasak lawgadariba mafam aduda puduna salam. Hardina pung asi thengdilagle aduna napi mathak asida nelaga la o hairi adabu Ramanujana aidi college asigi fellow ama oidribana napi mathak asida nelaga satpa yaroi hairi. Masidagi Hardina Royal Society gi fellow amabu kanana napi mathak asida nelaga satpa yaroi haidoribano haiduna Ramanujan bu napi mathak asida chingsilami. Asumna ka amada mahak sanglakle mafam asida yamlaba professor singsu lerami mahan hek sanglakpa tebun asida thinduna Ramanujan bu ikai khumna bulam. Masi ubada Ramanujan di yamna harauzarami mahak bu Littlewood na college asigi fellow ama oinabagi damak wasak halami. Ramanujan di matam asida haraubagi pankai leramde hawjiti mahakna nahandagi honajarakpa si mahi phangjare khalubada mahak mamitagi mapi phaba taraklam. Asumna hawjiti Ramanujan mayumna satnaba sem saram matam asida Hardi sulakle mahan hairi angauba taxi driver amagi gari adu tonguringai da aida nangi danakta lakpa thengkri gari number adudagi aina gari si mathong stararoi haibasi khangkhrabani
Ramanujana kari number no hairi Hardina 1729 ni hairi Ramanujana number adudi yamna phajaba number amani masigi maramdi 1729 hariba number asi khaktani cube kasilaba number ani tinsinabada khwadagi pikpa mawong ani de thopa yaribasi haibadi 1729 hariba number asi 1 cube plus 12 cube haina ira sujai natagana 9 cube plus 10 cube haina ira sujai asumna matamasitagi hariba 1729 hariba number asibu Hari Ramanujan number natagana taxi cab number haiduna ngasi phawo miyamna khangnari asumna Ramanujan hauji mayumna satkedori salamdai asida mahakna Haribu setna konsinduna Hardina mahakidamak mateng pangbikhiba mayam adugi thagatpa phongdoklam Hardina hairi nangna jumna satkhrabasu nangi anau anoba angka sing aingonda hapta khudingi chithi tharago aduga suksoi soidana amuk mahaki manakta lao hairi Ramanujana su soidana ai amuk lakhigani haiduna wasaklamnaga satkhri Ramanujana satkhibasi ubada Hardina yamanu ngatra lehorum haujik Ramanujan India da amu halakli mayum lamda masi yaubada mahak yamna harawjarami asumna sahi ama haukraba matungda Hardy gi assistant na chithi ama pudana laglam mahana chithi asi India dagi ni haibadagi Hardy na parap chithi adu hangdoktuna yenglam ahanmada Ramanujan gi khutta sikhiba lai gi oba lang adu yarombi aduka chithi adu mahana param chithi asi paraba matamdadi Ramanujan sikhre haiba khangli mahaki assistant asina Ramanujan amuk halakhi dawribra hangli adubu Hardy na pakom amata piba tawdra tumi like kirami aduga thamoi sokna kappa hawroklammi asumna Ramanujan laikhidabagi nungaitaba phongdokpo oina Trinity College da condolence program ama pangthoklami haujik Janaki su thawa yama nungaitana kaptuna leram matamasida Ramanujana England dagi halaklaba matungda makhoi ani punduna laiminakhiba mikup kayama ningsinglaklam mahakna Ramanujan da thanabani haduna ikhiba sithising adusu Ramanujan da uhulami asumna Ramanujan 1920 da tuberculosis na maram oidana nonga khiram Ramanujana sikhraba matungda Hardy na gari tongba matamda 1729 gi number oiba gari asi oina tonglami asumna Ramanujana laikhidraba tungda sahi 53 leiraga mahaki theorem formula la chingba angka kayama yawba kana amatana khangnaba nang haudraba lyric ama thengnakhi hareba lyric asi ngasi maksu maming leraba England da leiba Royal Library da thamduna mahak pai kai khomna puli lyric asida yaromba formula sing asi angakko formula ngaktani formula si ngasi maksu scientist singna black hole gi matanga dainabada sisinari asumna movie asi losilakpada asengba Ramanujan gi saktam asi ekhoina uba phangi mahana England gi halaklaba matungda sahi ama leiraga maki anabada horaktuna sikhi hairi Janaki gi asengba photo su ekhoina uri India gi sanabi matung ina Janaki amuk hana mayum pan kiramde Hardy amasung Litterwoodna makhoi gi aroiba mikup adu phawba punduna angka gi oiba thabuk kaya ama tawminaki tasengna mak Hardy amasung Ramanujana partition gi formula puthoknabagi damak sahi manga chupna kanna hona minakhiba asi haurakliba angka bu pamjaba miyoi singi matau tamjingai oi haibaga loinana movie asi loisilli ngasigi aigi explanation asi kamdobage haibado mayamna comment box ta thambiramo aduga channel asibu ahanba thingnabiba oirabadi support tawbibo oina subscribe tawsinbiramo haiba wafamsu haijari